ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯕꯥꯁꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯨꯔꯒ ꯑꯕꯣꯛꯍꯣꯏꯗ ꯂꯥꯛꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯁꯨ ꯏꯃꯥꯒꯤ ꯃꯄꯥꯝ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏꯗ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ 2 ꯁꯨꯔꯝꯗꯦ, ꯑꯩ ꯏꯊꯟꯇꯅꯤ꯫ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯏꯃꯥꯒ ꯄꯥꯔꯒ ꯄꯨꯟꯅ 4ꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯍꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯅꯥꯀꯟꯗ ꯅꯧꯅ ꯏꯪꯈꯣꯜ ꯂꯩꯔꯒ ꯍꯣꯡꯀꯠꯂꯛꯄ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯇꯣꯝꯕꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ꯫ ꯑꯩꯒꯁꯨ ꯇꯣꯝꯕꯤꯁꯦ ꯌꯨꯝꯊꯪꯅꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯀꯣꯏꯕ ꯆꯠꯄ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ, ꯄꯨꯂꯞ ꯄꯨꯟꯅ ꯃꯇꯝ ꯄꯨꯡꯕꯗ ꯑꯗꯨꯝ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯅ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯩꯅ ꯈꯔ ꯊꯣꯡꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯌꯥꯅꯤ, ꯑꯩ ꯊꯣꯡꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯟꯈꯩꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯕꯁꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯍꯦꯛꯇ ꯄꯣꯛꯏ꯫ ꯃꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯀꯌꯥ ꯆꯪꯉꯝꯗꯦ꯫ ꯇꯣꯝꯕꯤ ꯍꯧꯕ ꯆꯪꯉꯕꯁꯨ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯒꯤ ꯇꯣꯝꯕꯤꯕꯨ ꯑꯗꯨꯝ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯩꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯨꯏꯟ ꯏꯟꯅꯕꯒꯤ ꯁꯥꯅꯤꯜ ꯑꯃ ꯏꯁꯥꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯁꯨ ꯃꯄꯥꯟꯗ ꯐꯤ ꯁꯥꯒꯦ, ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯂꯩꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯆꯥꯛꯁꯤ ꯈꯔ ꯊꯨꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯒ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 8:30 ꯇꯥꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯈꯨꯁꯨꯝ ꯍꯩꯗꯣꯛꯀꯦꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯉꯛꯄꯅꯤ꯫ ꯃꯅꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯈꯣꯡꯗ ꯈꯨꯠꯁꯥ ꯑꯃꯅ ꯂꯥꯝꯃꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯃꯝꯅꯒ ꯃꯝꯃꯦ꯫ ꯏꯁꯥꯗ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨ ꯃꯈꯥꯗ ꯂꯪꯊꯔꯝꯃꯒ ꯏꯃꯨꯡꯗ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯇꯣꯝꯕꯤ, ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ꯫ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯑꯩꯅ ꯈꯨꯁꯨꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯈꯨꯁꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯈꯣꯡꯗ ꯄꯥꯏꯔꯛꯏ꯫ ꯑꯗꯨ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯅꯪ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯐꯥꯎꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯌꯨꯝꯐꯥꯎ ꯊꯤꯟꯗꯣꯔꯛꯅꯕ ꯏꯕꯥꯅꯤ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯇꯣꯝꯕꯤꯒꯤ ꯀꯀꯥ ꯆꯍꯤ 95 ꯁꯨꯔꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯁꯥꯗ ꯁꯨꯝ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ꯫ ꯇꯣꯝꯕꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯐꯥꯎ ꯊꯤꯜꯂꯝꯃꯒ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯅ ꯀꯤꯅ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯏꯃꯥꯒ ꯑꯕꯣꯛꯀꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯍꯌꯦꯡꯈꯩꯗꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯨꯔꯅꯨ꯫ ꯅꯪ ꯇꯣꯝꯕꯤꯒ ꯇꯤꯟꯅꯕꯗꯤ ꯑꯗꯨꯝ ꯇꯤꯟꯅꯧ꯫ ꯌꯦꯡꯉꯨ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ, ꯇꯣꯝꯕꯤꯒꯤ ꯀꯀꯥ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯥꯏꯕ ꯇꯝꯃꯤ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯗꯁꯨ ꯃꯃꯤꯠ ꯃꯅꯥ ꯏꯆꯨꯝ ꯆꯨꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯑꯕꯣꯛꯅ ꯅꯨꯃꯤꯗꯥꯡ ꯃꯄꯥꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯒꯦꯅ ꯊꯣꯛꯄꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯄꯥꯡꯈꯣꯛꯂꯥ ꯍꯧꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯑꯒ ꯍꯥꯊꯨ ꯍꯥꯊꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯄꯥꯁꯨ ꯃꯥꯟꯗꯦ, ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯇꯣꯝꯕꯤꯒꯤ ꯀꯀꯥꯗꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯁꯨꯗꯤ ꯍꯌꯦꯡꯈꯩ ꯃꯈꯣꯏꯗ ꯆꯪꯉꯨꯔꯅꯨ꯫ ꯅꯁꯥꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯥꯈꯠ ꯊꯨꯀꯠꯄ ꯑꯃ ꯍꯦꯛ ꯌꯥꯎꯈꯤꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯍꯌꯦꯡꯈꯩ ꯆꯪꯉꯨꯔꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯆꯪꯉꯔꯣꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯃꯤꯍꯨꯟꯁꯦ ꯆꯣꯡꯉꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯛꯄꯨꯗꯤ ꯊꯣꯡꯕ ꯂꯣꯏꯔꯝꯃꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯕꯣꯛꯀꯗ ꯍꯥꯏꯔꯝꯃꯤ꯫ 'ꯑꯍꯤꯡ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯑꯕꯣꯛꯀ ꯏꯃꯥꯒꯅ ꯑꯩꯕꯨ ꯏꯁꯥꯗ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯩ ꯑꯣꯛꯊꯣꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯈꯖꯤꯛꯇꯪꯗꯤ ꯂꯥꯛꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯁꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯅꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ, ꯍꯌꯦꯡꯈꯩꯗꯤ ꯅꯣꯏꯗꯒ ꯑꯃꯠꯇ ꯆꯪꯖꯔꯛꯑꯔꯣꯏ, ꯉꯔꯥꯡꯗꯒꯤ ꯑꯩ ꯄꯨꯀꯤ ꯀꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫
Maduda Tombina amuk sumna makha taraki. Yengu ayengbi. Nang mingonda di haidoonu. Wafam se ay nangwanda haiba phok tanbani. Adubo nangga iga luna tinabana ay na haibani. Ako'y kakasi mayam na hainaba. Maiba tami hairi siya sumba mali. Ay so noong matamagi kada sangudi. Imana su sanguno hai. Noong padop sangubo matamdasu. Kakagi kamanong da yeng baday sada kiba mapawi. Migi mitam kaya masu sasado na magi kada lay. Aduga laysok su yam na sauraga lay. Kamanong aduda. Kakana sumagi kada sanga kanuhay. Imana su babada hairubada. Babada imada kari sunghangunu. Magi apang batugzarasano. Hayangway ako'y da muon sa lakani hay. Mataw kiyas da isu yumda laybat tanbadagi. Imana katiyan heksat kibaga. Noida dumlay basini. Marak-marak ta su ay sada kiba kaya mating nakre. Ado ayingbi. Wapam se nang mingon da di haydo kanuko hayraki. Maduda isu hoit kanamata hayroy. Nang suangag pamong mataw amada. Yamna wana leli bazani hairami. Masigi matong imanabi tombisi. Makoy kakaga kanabagi makon kaya mataraki. Mamaga mapaga zo tabagloy na sanakibana. Kanari bado kambi na bamiya matalayramdi. Mataw kaya sida iso abo kay imagada. Makoy si handak marak yamna toy na kanagali. Kaydaw na bayawro bazano hangami. Maduda abo kay imaga na sukhangdi. Anga nga silepang kangamaroy yung masida. Ako'y da hek-hek laksaram baduso. Pautang kini haida na salunu haibra karino. Tombi siya ko'y dalakidre. Mamaga mapaga dubo imong asida. Asigo mamiyo ema layraga masano pisi. Matumda tanamisi tandabra kangdi. Lakay ginaha masakarasu. Handak marag numidang na mako'y tunga lando na lakpada. Karino aki ikiba midi na taba. Mi man ba mitam kara lepaga layrang bating na ihaida na. Dukanda ngang nahawi. Mako'y giwari ka si pakpak sana ba yaban nati. Kanana kang ni masamay buhay ba na. Magi wari sai haida na imong masida. Afataba kari-kari no toksalakani. Luduri da yumlo na base hairaki. Numid adu dagi tombisu. Yum dagi mapanong man tukpa iu urakide. Daan kay di ay na sumang da pisu ringay. Maso sumang da pisu ba hek-hek torakpani. Mamaga mapaga su tabag hek halakpaga. Tombigi kakaduga makoy masin kana wahek tangang naraki. Adubo noong madehing amaday gimanglanda. Tombisi ako'y dalaaga. Asay po ko'y basalusi hawalaki. Maduday na tombida sumna hayrami. Tombi, nang nahangkay laktri karigino. Nako'y mong nako'y dasat kano haybro hangami. Tombida mo sumna kumaki. Ayingbi, ako'y kakatakini, tap na hayo. Imaga babaga na dinoy dasat pada, karisu hayti. Ado kakana noy dasat bayaroy hay. Ay ngonda suyam na tinangangi. Madugini ay na nako'y dalaktri basi. Ado nga si di kakaudring ay nako'y dalakta basukuyre. Tumina sangak pani. Asay pok tu si hayraki. Asum na igi manglala do da tombi gayga. Ako'y tungganda gi hek thorak pada. Mako'y kakado tombi gi tungganda. Yamna sawng na lepaga layramki. Aduga tombi bo ay ki imangda. Lisay yaman na kan-kando na. Imong da so-so lakto na pusanki. Matoodo day so kap-kap to na. Tombi bo pubiga no hayda na. Kamtok na ba siyan salami. Asum na igi manglanda kapado na. Daibang pong na hingda ay nakapagpadagi. Imaga abo ka na ibo hagdok piraki. Ay namikap torok pa daso ay sada yam na kizarami. Noong andri pawde su tombi bo adum ning singaga layrami. Noong hengaan bagade ako'y mamtuan ka. Luna tinaba mamana ba dasuras haydana. Ako'y lekay da malay. Hawsiki dasuras inupi siyale haydana. Ako'y mamtuan na imong gimida wari sado na layrami. Tombi gay kasu. Hawsiki dasuras hayba mamtuan gi mamana ba sina. Matsandaw na yam na luna tawi. Yauksangi matamda so ako'y gi paisa dong pipi. Maduday so wafam asi, tombi di kangzaram kiroy. Maduna tombi da pawiyam na tamningami. Numidado ako'y lekay da ngang sosti suwan bagi, lila ama susilami. Maduna iso hurin de tombi bu hawba sangugi. Dasuras kinupiso tindringay. Imaga tombi ga ako'y puna yung minarugi. Halaga lila amo kiminagi kalami. Wafam asi ay na imada so hawdoami. Maduday imana yung wanda sumna hayraki. Ibema. Mako'y munggi hawzik wayriba matawasiga. Imati sanguba talida. Walen tombido sumangda torok praying. Mathora adi salusi hayo hayraki. Ay na muhoy ima. Torok taso huray na dumsangaga hubirusi. Lilado maso yengba saningam gani hayrami. Numid ado so ako'y mungsi. Karino mo nga may tawrami. Ay gikadalay ba po sa igasi masama tumdawan taraki. Maduday so wakanda kaya hen ba di kanzalamdi. Usigumba walang gani kanto omi.
ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯏꯃꯥꯒ ꯑꯩꯒ ꯗꯥ ꯁꯨꯔꯖꯀꯤ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯂꯨꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯗ ꯁꯣꯏꯅ ꯇꯣꯝꯕꯤ ꯍꯧꯕꯤꯒꯤꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯪꯉꯨꯔꯁꯤ, ꯇꯣꯝꯕꯤꯗꯣ ꯍꯧꯕꯤꯔꯨꯁꯤ, ꯏꯃꯥꯗꯤ ꯇꯟꯗꯤ ꯇꯟꯕꯅꯤ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯕꯁꯤ, ꯅꯪꯒꯤ ꯃꯇꯧ ꯑꯗꯨ ꯏꯃꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯅꯪ ꯃꯥꯡ ꯊꯥꯔꯣ ꯆꯪꯉꯨꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯇꯣꯝꯕꯤꯕꯨ ꯍꯧꯕ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯣꯝꯕꯤꯕꯨ ꯃꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯄꯒ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯏꯃꯨꯡꯗ ꯂꯩꯇꯕꯗꯧꯅ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯑꯃꯨꯛ ꯀꯧꯔꯝꯃꯤ, ꯃꯗꯨꯁꯨ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯏꯃꯥꯅꯁꯨ "ꯏꯕꯦꯝꯃ ꯆꯠꯂꯁꯤ, ꯃꯥ ꯂꯩꯇꯕ ꯃꯥꯜꯂꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗꯒꯤ ꯇꯨꯛ ꯇꯨꯛꯊꯔꯒ ꯆꯠꯂꯒ ꯍꯦꯛ ꯊꯣꯔꯛꯄꯗ ꯃꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯇꯣꯝꯕꯤ ꯃꯥꯟꯕ ꯑꯃ ꯂꯣꯛ ꯈꯨꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ "ꯏꯃꯥ, ꯇꯣꯝꯕꯤꯗꯣ ꯏꯃꯨꯡꯗ ꯂꯩꯕ ꯃꯥꯜꯂꯤ, ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ, ꯑꯩ ꯏꯇꯣꯝꯗ ꯆꯪꯕ ꯇꯜꯂꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯈꯤ, ꯑꯗꯨꯒ ꯆꯪꯉꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯇꯣꯝꯕꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯛꯄꯗꯒꯤ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯈꯤ, ꯑꯗꯨꯒ "ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯈꯔ ꯊꯨꯅ ꯊꯣꯛꯑꯁꯤ, ꯏꯃꯥ ꯃꯤ ꯀꯧꯔꯨꯒꯦ, ꯂꯥꯛꯑꯣ ꯊꯣꯔꯛꯑꯣ ꯈꯔ ꯊꯨꯅ" ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒ ꯃꯄꯥꯟꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯞ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏ ꯇꯧꯔꯒ ꯊꯧꯔꯤ ꯑꯗꯨ ꯀꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯃꯈꯥꯗ ꯊꯥꯡꯊꯔꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯊꯦꯡꯉꯨꯕꯗꯁꯨ ꯐꯣꯡ ꯐꯣꯡ ꯁꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯂꯥꯏꯕꯛ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯁꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯁꯤ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯒꯤ ꯒꯥꯔꯤ ꯚꯦꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯝꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯞꯄꯒ ꯄꯨꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯣꯝꯕꯤ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯗꯣꯛꯇꯔꯅ ꯃꯁꯥ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ, ꯌꯨꯝꯗ ꯄꯨꯊꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯌꯥꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯕꯗ ꯍꯥꯞꯅꯕ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄꯗ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯊꯧꯔꯤ ꯑꯗꯨ ꯇꯣꯝꯕꯤꯒꯤ ꯀꯀꯥꯅ ꯁꯣꯏꯗꯅ ꯂꯣꯠꯁꯤꯜꯂꯝꯒꯅꯤ, ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯋꯥ ꯈꯟꯅꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ 2-3ꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯃꯪꯗꯁꯨ ꯇꯠꯇꯅ ꯇꯣꯝꯕꯤꯅ ꯂꯥꯛꯇꯨꯅ ꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯇꯣꯏꯅ ꯆꯥꯕ ꯆꯠꯃꯤꯟꯅꯕ ꯕꯣꯔꯥ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯗꯨꯝ ꯀꯞꯄꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯅ ꯏꯃꯥꯅ ꯃꯥꯒꯤ ꯐꯅꯦꯛꯅ ꯀꯨꯞꯄꯒ ꯑꯩꯕꯨ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯣꯝꯕꯤꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯀꯥꯒꯤ ꯒꯥꯔꯤ ꯚꯦꯟꯗ ꯇꯣꯝꯕꯤꯕꯨ ꯄꯨꯈꯠꯂꯨꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯣꯔꯣꯟ ꯈꯣꯡꯂꯛꯄ ꯑꯃꯗꯤ ꯂꯥꯏꯠ ꯊꯥꯜꯂꯛꯄ ꯀꯤꯔꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯝꯇꯣꯟꯅ ꯃꯁꯤꯗꯤ ꯌꯣꯟꯊꯣꯛꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈꯤ꯫ ꯑꯩꯒꯤ ꯃꯪꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯝꯕꯤꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯊꯣꯔꯛꯑꯣ ꯀꯧꯊꯣꯔꯛꯄꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯗꯣꯛꯇꯔ ꯌꯦꯡꯉꯕꯁꯨ ꯍꯤꯗꯥꯛ ꯊꯥꯔꯛꯈꯤ, ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯃꯈꯩ ꯑꯅꯥꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯀꯨꯝꯕꯤꯗꯒꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯑꯩꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯂꯩ꯫ ꯑꯉꯥꯡ ꯑꯁꯤꯗ ꯑꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯕꯤꯔꯦ꯫ ꯃꯗꯨꯅꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯪꯗ ꯑꯐꯠꯇꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯑꯃꯒꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯧꯊꯣꯛꯏꯕꯁꯤ꯫ ꯐꯔꯦ, ꯑꯗꯣ ꯅꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠ 7ꯅꯤ ꯆꯨꯞꯅ ꯂꯥꯏ ꯈꯨꯔꯝꯁꯤ, ꯑꯗꯨꯒ ꯃꯤꯅ ꯇꯧꯔꯛꯄ ꯐꯠꯇꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯍꯟ ꯍꯟꯇꯣꯛꯈꯤꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯃꯤꯠ 7ꯅꯤ ꯆꯨꯞꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯊꯣꯡꯒꯥꯟꯗꯁꯨ ꯃꯤꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯀꯠꯊꯣꯛꯑꯝꯃꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯁꯨ ꯍꯃꯨꯛ ꯌꯥꯏꯉꯪ ꯆꯥꯏꯊꯣꯛꯇꯨꯅ ꯃꯥꯒꯤ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯐꯠꯇꯕ ꯁꯥꯖꯤꯟ ꯁꯌꯥꯗ ꯂꯩꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯂꯩꯈꯤꯗꯕ ꯇꯣꯝꯕꯤꯒꯤ ꯀꯀꯥꯗꯨꯁꯨ ꯑꯩꯈꯣꯏ ꯑꯁꯥꯏꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯕꯦꯜ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯃꯐꯤ ꯊꯣꯡꯗꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯍꯦꯛꯇ ꯇꯝꯃꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯗꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥ ꯃꯁꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯌꯥꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯑꯊꯨꯕꯗ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯊꯧꯔꯤ ꯑꯗꯨꯁꯨ ꯃꯥꯅ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯀꯣꯟꯅꯗꯤ ꯊꯧꯔꯤ ꯑꯗꯨ ꯃꯌꯥꯝꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯇꯝꯅꯔꯝꯒꯗꯕ ꯃꯥꯜꯂꯤ꯫
ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯆꯪꯉꯨꯗꯕꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯪꯗꯦ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯟꯖꯔꯦ꯫ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯃꯤꯅ ꯑꯗꯨꯝꯅ ꯊꯥꯖꯜꯂꯛꯄ ꯃꯍꯩ ꯄꯣꯠꯁꯦꯝ ꯑꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯖꯟꯇ꯭ꯔ ꯈꯔꯁꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫